Manipur High Court na Manipur University ke administrator oina hapkraba retired IAS journal sing asidagi thaupu bahawkre musu muta musana administrator asibu haraw tiamna okre MOU gi wathokta while sona khut thingjalak pa haipasi lengak pa ngamdre takpani lengak pa hichaba Manipur government of the Union SRD minister moral ground da fam thado haina MPCC na taksilakli Manipur High Court na MOU gi wathokta piriba judgment asimak Manipur Manipur University oja sing amadi mahiru sing mai pakpani haina veteran politician Okram Joina phongdoraki Amasung United Nations ke Agenda 2030 da yawriba goal taratare da sima pung phana phangna bahona bada naharol sing sarop thodang lai haina education minister Radheshyam na haini Mayam khurumjari do ni embri bas impact news ni ke thoksom na hoji pungsa se phawping mari paw sing myam da bijari Manipuri High Court na nongna administrator oin hap kraba journal sing ngasidi ki thaupu bahawkre musu muta musana bc ki sar su pugadari ba administrator asibu haraw tayam okre yamlaba oja staff amadi mahiru singna journal sing lakpata haraw na kopa kudno okay loina informal reception amasu MU community hall da sinduna journal na mahaki office sangdringai da centenary hall da pangthoki Paumi sing da wangang laduna journal sing na MU community na haraw tayam okpa aduda haraw pa phongdora duna myam gi apamba batung ina thabak tawduna thajaba panghan dana bahona gani haina phongtoki loina na university asigi department khuding mak unaduna lairiba problem loisena bahona gani amdi mahakpu unaning pasingi damak tasu thong launa hangli haina su phongtoki All the stakeholders of Manipur yesterday, just came here. And deans, I want to see the academic. I'm sure I will be able to live up to your expectations. In my own career also, wherever I have worked, I have always given my best shot. I always work hard, deliver what I want to. I expect to meet all of you, and as a person I always welcome anybody who want to come and meet me. I don't have any restrictions. Even when I was chief secretary, anybody could see me anytime. I never stopped anybody from meeting me, so I will be happy if somebody comes to me and meets me and tells me the issues and problems. State asigi hanasu sip secretary su oramlaba retired IAS journal sing asini mi jomo matung Imphal International Airport thunglaki airport thunglabaga journal singna paumi singna hangkiba wafam amatiki paukhum piramkide Manipur University ke administrator ki SARS puraba tungda mahaki maike ki tawgata bathabak pumba miyamda thamge haibi ki thajaba journal singna paumi singda piramki banbe abadi Manipur University hojik oriba wathok sagamari leina khoyan lan pau ki editor Hemant Kumar Ningomba amadi Johnson School ki hanagi oza songtha Nimai na Manipur High Court PIL thakibagi matungina Justice and Kotishwar amadi Justice case Novin gi bench amana journal singbu Manipur University ke administrator oina haplakibani loinena Professor K Yugindro amadi Syam Kishobu matang sina pro BC amadi registrar oibadaki suspend tawkibani Let me take over charge. I'll have a meeting with the dean and head of department, then I'll tell you. Okay. When you are going to assume office, sir? To today. Today, sir. At what time, sir? By 2. By 2. Wait. Because same demand will come from the varsity community. Yeah, but let me go and take charge. I will tell you after that. Sir, this meeting you are going to call on the Minister of Manipur, whether you are going to press the bill to the government to release the error that I'll tell you after that. Manipur University ki wathok asi loisina ba High Court nami eng sanglakpada Manipur Pradesh Congress Committee ni kai khomna bolakli adubu while sana khut thingjallakli basi lengak pasingi maithi bani thong asi lengak pasingi oina yamna ikai ngai oiba thong oibata natana lengak pangamdre takpani haina MPCC ki maike ki thaplakli ngasi Imphal ki Congress Bhavan da pawmi singa unabada MPCC ki wangang loisu oiriba Sugnu Assembly Constituency MLA K Ranjit na Numit sama kuntrani helba Manipur University ki wathok loisin ba ngamdaba lengak pa hitaba Manipur lengak amadi Union SRD Minister Moral Ground pham thado haina
demand tauki Manipur University ki hanagi BCC oiramba MPCC ki wangang loi Dr. NZ Bizoy na hai democracy ki makhong sing oiriba legislature executive amde judiciary ahum masigi manungda legislature amadi executive mathau to bangamlak tabadagi judiciary na khut sanglak pasi legislature gi maithi bani hai ki bakalena malemda ahan boina thokpa lengak pasingi yamna ikai ngai oiba thong ni haina state amadi center lengak pu saike MPCC ki wangang loi RK Anand nasu party si wangang loi sing na phongtole wafam sing mating pang boina democracy ki maroiba makhong oiriba legislature amadi executive na lakhom thok thotang lorok tabagi thong sing ase condemn tauki amaromda hanigi BC AP Pande na haplom khiba pro BC professor Yugindro na mahiru sing amadi oza sing batakta police ta thamkhiba wakat adugi matangda masana sengdok labanina mahiru sing oza sing condition amata yaudana kutak ta thadokpam thoi haina su MPCC ki maikeri lenga ki mafamda taksilakli Numit chama kunthani henna solution purong na bohona bada porokpong ngamdraba state government HRD minister moren ground pham thado kodom ne yam ikai ningai bo aduki matik side ne ikai ningai leitre sarkar si leitre hai bo chamana hai sarkar ma leina court nagang ba sida waye lakpaga ai si sidagi henna ikai ningai si bo krai de leige is the defeat of legislature ne sarkar ngai se akoi pillar ahum de ngak pani legislature ga executive kana main function torga government ngak pani soiba lakpa yorgo mayam si judiciary na amu control to bune ngasi di judiciary na direct intervene torga aikoi gi legislature gi wing executive leriba pillar ani si fail oibagi ngasi p3 da khwaidagi ahanba mamini haina ai thamdingi court appointed administrator haibasi ikai ni ngai neba proof to we are ready to charge to we are ready to charges ma'am we bring the kudak the officials in prosecution gi police ki investigation to agencies ma'am je kudak ta kokalaga mase either drop to bama court immediately moi mathak le charges ma'am say it's not maintainable like say kai no the complaint in masamak sina government admit to thokhreba hari ma'am sing se la lena nakala maromda Manipur University ki wathok asida Congress Party na political ko ibu khutong sab lore haina BJP ne sing balenga asina maral siri base MPCC ki maikeri akan bo mong condemn torok pakaloni na wathok asida Congress Party na yaw kiwa si lenga na matam sana miyeng sanglak tabadagi ni hairi adubu center of the state asida leriba BJP ne losing balenga asina wathok asida political ki khutong sab lawi haibase Professor Pande MD Mahakal loinaba music kan khatuna thamba sina mai sengle haina Dr. NZ Bizoy na phongdoki Mahana Makatana Hai, Professor Shamki Sho, Bu Registrar Famdegi, Loktok Payaro Hana MSRD Deputy Secretary na order Tolokibadu, Sana Pataki Wang Madani, Registrar Loktok Panatraga Hapa Habasini Yong Matwina Bisuki Matoni, Maduda, Atopana Kutingin Pam Tok de Haiki, Amarabda, Deputy Secretary na Top Order Adu Atopa Matak Official Sing da Kangan Nabagi Mamisu Tade, Haribathong Asima Pro BC Oraba. Professor Yugindro bu BC oina thau pohanaba khangalaki order adudasu tauki haina maral siki Ministry of Human Resources na in charge registrar ma transfer tok toksinda karigi interest lorino number 1 number 2 instruction pibagi right leibra maramdi masidi vice chancellor gi prerogative neba mangon the people power neba Karim to yaudana, Sideda soy torisi, Suradebani passing a torisi, Kanagumana, some the complaint or Tobunesi, Praman Tore, Aduga, Toribo Positu, copy to the Pide, Sipoto the copy over, copy to Amata Pide, Minister of Human Resources, Matata labor officers in the Karima copy him the PDFs. My own version never. Madam di Magi right sooner later. That means Magi superior officer na to hibernese. Now copy him the out there. Sina takpati. Loina magji collusion toraga. Ngasi thol libase. BJP center ki sarkar na amasung aikoi ki sigumba mayam si nainabidana chathari ba aikoi ki local sarkar na ani na thon bani Manipur ke Hanang Chief Secretary Oiramba Journal Singbo University as administrator oin hak ki bazas mena sinamara moiraga university sida normalcy pura poira son haina veteran politician okram joina phongdokre kawada laiba masagi yumda paumi singa unaba mada okram joina Manipur High Court ki justice and courtisor amadi justice case novin ki judgment ase university as nimit sam kunthani hena waroisin purapang ngam central amadi state government pui kai ba pi judgment amani haina solution basina sing thaki Veteran politician leader asina makha taraduna
Manipur University ki wathok ase sumba amadi aran baki justice amadi injustice ki loinana kari toba yaba amadi yadaba haibagi conflict ni haina su singthaki Manipur High Court ki judgment asina maram orika lamhelaba Professor AP Pandebu sen fajinduna thamle loinana mahaki khongbu busu suspend tawre haiki judgment asimak Manipur miyamgi Manipur University oja sing amadi mahiro singi loinana azumba pamba education bu nungsiba myoi khudingmaki mai pakni haina okram joina phongdoraki Manipur University ka naupa administrator journal singi makhada university asi normal si laktuna mahiroi kaya mahusagom mai masing tambang ambo oira sanu haina veteran politician asina thajaba phongdoraki wai jugin roidu ngarangi judgment orders na ma yeithagre pande tu re mai matung da chongkol ba panau du jungarang phaktat kre I feel that this university has been liberated again Manipur University Manipur sat khunaina Manipur ki praja kaya gi ehona ganatantra na ufai oiraga ngasi di Manipur University kalle kanmangangwani haina aina thaje gi education numit tha mari manga close tau kanda sigumba thaudok se bharot ki atai da thokpra atai university thokpra madai da tajan na uchan na akhoi gi mean oirabdi Manipur praja manga ju yai akhoi gi mean oirabdi Manipur gi sata manga ju yai haibigi lichat to madu onthongna ikai ningai ni Manipur gi sata khunaina hojik leiriba paka Javekar amasung ngasi leiriba government asin tawriba sajat che not to hom thoi handaki university ki thodok amasung 25 September student rising day hoina observe to way aba thodok amani Manipur University ka wathok mari leine na Manipur High Court na ngarang takiba order da Shiv Sena Manipur State Union na nungai ba phongdorop kaloina na nimit khumni gi manungda lengang na phajin ke ba za madi mahiro sing thatok tuna wari sanana ba hona biu phajin dana thamlaga wari sanaba invite topana warasin propagam loi haina lenga ke puning sing silakli Bauprada leba Shiv Sena Manipur State Unit ke office of Paumis ka unabda party asiki president M Tombi na phongdorop pada suspend tawduna lairiba MU gi oza sing gi suspension order handoknaba MU ge administrator journal sing da se iduna khangangani amadi phajin ki boza amadi mahiroi sing condition amata yaudana thadokadabani isa isa ga aningba apaba phangnaba honabada mahiroi sing gi punsi mangna hona bigino haina mari leinaba sing da appeal torkli Shiv Sena ki magi de ki government su appeal tawjaning badi mamang da leramba Jugindrona suspend toramba adugumba MU ki karmachari punamak satramta yaudana hangat hanba aduga jail da leriba oja sing satramta yaudana thadokpa oja sing khakta natana satra sing dusu thadokpa hariba si government hana tahoningi adugi matung da wari sanamba baton tahoningi wari sanaga da mi sing anur jail manung da leraga wari sana sena baton tawusi miyam da akhoi gi fajanaba dum hairaga puning da kaino ma khan madong no oi masi tawigano Nakala maromda Manipur ke batangara ba khwainaman kaithel da aran ba miyo singi sendan pham ohel loi si haina Shiv Sena Manipur Women Front ki president Y Romolana mari leina ba singda appeal torkli paumi singa unaba adu da mahakna hai khwainaman kaithel ahungi matak ki floor da hangduna lairi ba mafam singda nomagi sara tanduna hingliba street vendors sing amadi lairik hairaga thabak pangdra lairi ba naharol singi fida ma pirabadi sen tungi phibam da sauna kana ba pipangam gani haina phongdoraki Nomagi chara tamnanabagi dawakta ima event sina kochen chenduna kaithen phamduna lambi da la ibesing loina na akhoi laik laisu hairaba lak taren muksigi thabak pina nabagi da makta mafam kharadi hairiba kaithen phajagraba Manipur gi kaithen sang ahum ase asigi mathakta hangi basi akhoi laik laisu hairaba naharon singi lairik sen kitang thokchaningai gi fida ama bibiyo no Manipur University ke hojik dongna leiriba ahong ba asiga mari leine na wathok asigi waroisil purangna ba MU community ga Manipur lenga ka wari sanana ba lenga ke market ki MU community da serol thaduna hairaki badu wari sana khidre ngasi wari sana ba satpagi mahutta hojik phajin dona jail da leiriba oja amati mahiro sing condition amati yaudana thadok triba phawba Manipur lenga ka hiram amata da wari sana khiroi haina Manipur lenga ki secretary to chief minister da MU community ki maikai de ki serol ama iduna khangan khre United Nations UN gi agenda 2030 da yawriba goal 33 asima phungphana phangna bohana bada ngasi gi inkhalagne bada role singi saurab thodang lai goal 33 asida natna lakadre sahi manga tara asida karamba ahongba ma lakpa yabi haibgi matang tha naharol singda khanghan ba mathok tai haina education minister TS Radhishyam na phongdokri wafam asi ngasi youth and agenda 2030 haiba hiramda sathagadaba numit humni gi oiba national seminar hodop ki tharam da phongdokhibani tharam paring asi People's UNESCO Club of Manipur
Confederation of UNESCO Club and Association of India CUCAI amsung Center for Study for Social Exclusion and Inclusive Policy Manipur University na punna kusamnaduna Palace Compound laiba City Convention Center da pangthokpani tharamade tathoiba mithunglen gi warol piraduna minister na ngasidagi sathaba horiba seminar asina state asida sauna kanaba piba ngamlagani CUCAI gi maikai de UNESCO Club Manipur bo hera takpi tambiduna UN lautholiba goals ngasi phangna bo honabada mateng pangbiu haiki mana makha taraduna masagi sahi tara mangati kunmari phawbada leiba miyo sibu youth ni haini United Nations na phawdola basu leiba kasi goinadi masagi sahi tara mangati ki kunthra manga phawbada leiba miyo sibu youth gauri youth ki masing hena lehaliba sina takpadi sahi kharagi matungda India asi soidana super power oiba saukat pale baga mo oirakani haibi ya set pathajaba thammi hainasu phongdoki. Not only fighting amongst ourselves, the humankind, we are also fighting with the nature. The problems, 2030, it's 12 years from now. Now we have to think, these are the goals. We also have to be able to, we call it proactive. We should be able to know what are the likely problems which might occur in next 5 years, 10 years, 20 years. Now our young mind should start searching for solutions which may occur. Now problems may not occur, but the problems which might occur after 10 years, after 20 years. For that also we should start, our universities, our educational institutes should start conducting researches, mock researches. But now many of the universities, colleges, educational institutes, they are simply doing literacy, getting good marks, speaking well, writing well, and getting a good job. The end product is Alliance for Socialist Unity Kanglai Park Asukna Thasgi Lalibatang Tara Mangabu Manipur gi Poarida Amamba Numini Haina Awa Pongdola Pogaloin na Manipur Pumba Numida se total shutdown lock tokle Haina Pongdorali Aina Tinkrab Lup asina Thadro Paserol gi Matungina Numida se Manipur Pu Nampu the Ningtamba Mangan Kibanumini Income Zalasimasa Panifum Apan gi October Taramanga da India da Mars Toki Patu Mayok the Lalib October Taramanga Yupung Tarutagi Numida Waram Pung Tarupava Pung Taran to total shutdown lock tokpani Harakli Lona Yadaba Monda, Loktak Pata, Pum Kaya, Nona Tazalaki Bamadi, Numidangi Matamda, LED lamp seasonaduna, Nga Pavagi Tabak Satariba, Si, Lalibab Sangai Festival, Mamangda, Legan Action Lokotrabadi, Akan Makongjan Silagan Hana, Kumam, Lekai, Ngami Lok Cooperative Society Secretary, Kumam Razena Haidi. Ngasi Kumam Lekai, the Pangto Papau, giving Pam Amada Bahana, Makatan Hai, Manipur Legan, Loktak Pata Sui Hena Masak Pazena, Tarutana, Tamna Pigidama Pumdi, Kaya, Sangdok Kibani, Lona. Komzale sini taratareta loktak pata pumdi thadana ba haiduna ngami singi compensation power pikrabani adupu loktak pat ke koi bada nongna phum kaya thazilagni hairi amanomda lona yadaba mongda LED lamp light sisinaraga nga phabagi thabak satharakpana loktak pata sakta ba lakpo se kaya lakpo lepkhre maramasina athuba matamda langang na ming sangbiu haina puning singsilagli British Council India amasung North Eastern Council ani marakta mahi ki thak wangkhat hanaba culture gi mating pangnanaba amadi awang nopog state nipan gi sel tungi phipam phagar hanaba yanase inakre yanase du Guwahati da pangthopa tharam amada British Council India ke director Alan Gamel amasung North Eastern Council NECSRD and E ki director KS Silly Anthony anina koyek pinaki yanase du gi makhatana Arunachal Pradesh, Assam, Manipur, Meghalaya, Mizoram, Nagaland, Sikkim, amadi Tripura gi naha singe higher education, English language skill phagat hanaba sakot kani hairi. Sahi lisang sina kunda laita dona laiminarak laba lamda masig yelhau purup sing punsindana Manipur yapun basakta manghandana thamnab gi pandamda Federation of Haumi Haulai Park Manipur Kobalu bamangasi sapong kre Maitei Tangkul Kuki yaw na tongan basing amadi tampaki lusing basing na maruay bathodang law na sengke balup asay sapong bagi taram amaso kasi singmenong dalaiba adem zati hola pangtokre sapong bagi taram asing matanda Federation of Haumi Haulai Park Manipur ki President sapam sa Zadowani na hakibada Manipur da leriba sing amasung tampaki yek salai lezaba purup sing punsindra Manipur ki ngam kay nga na bamadi apun ginung sinaba saktam nga na bagi pandamda Federation of Haumi Haulai Park sengkibani sahi kharagi manungda Saidang tun leriba topa purup kayana Manipur bu makhoi gini haibi yabi akiba ma hojik lerakle asig mathong asidagi kalhau ba haibase yamna mathok tarakle haiki
मिटोपतगी अखोई कंदना ए पाइरम जंगसी तुंगी फ्यूचरदा मयेक सिंगना सीनियर ममा संगी हाइबगी वखल नजैदा येक सराय मसा मयाम सिंगसी अखोई पुंजन बनी ngasiदगी सही सहूंगी ममांगदा लमनम सिदा हिंदू धर्म स्थान लापदगी मसिमना ओइबगी नुंसिनबदो खुदिंग मांखी खाइबुम खाइबुम तानब सिंगसे ngasiदी पुंजन दबा यादरे अखोई अपुन ममा साकतबा यादरे इचिंगनाउगी नुंसिनबदो अखोई अमो हना अखोई सेंगुतबा यादि हाइबगी वखल सिदा ngasi federation of haumina akhoi CM dana ngasi ahamba foundation de tawjabani Federation asiki Secretary General Yazing VCC na phongtorok kibada sing amasung tampak furuk basi masin manauni kaidau nungda lamna bayaroi maitei gi lai harau pada tangkul sabi yauri bani madugi matakta lohongba matamda su layum phi yaunari bani adubu singi miyam da masigi sanabi asi khangnadabagum tauri sanabi asi khangnaba amasung hena nungsinaba purangnaba emotional integrity hana purangnaba honaba sangi India government of Manipur bu outer inner haina khaidok pasina su singtam lamna bi masak wahele masi oiduna su Manipur integrity kaidri kaisu kairoi Federation of Haumi Holai Park Manipur na lamna masidagi apun basaktam sagat kani hairi tharamasida hanagi minister RV Mingting yauna masak naiba singa masung tapaki lusing bakayana sarugyaki Integrity haibsi first emotional integrity darkar le lai harau bada lai roida tangkul saba hai mami yawi ado chingme ayaman de khangde lohongba ganda ai ki tangkul ki phi luirum yawi ado ayaman de khangde ado na takbadi akhoi si amatani indigenous akhoi si phurup amo oina kaidana leiba asi sinmatare Framework Agreement Citizen Amendment Bill Border Pillar 81 MU yauna landa masida tholibu wathok sing asi lengana mieng sangduna loisina bu honaga dabani loinena senglaba kangla manungda raslila jagoi ki mafam sajilagliba si yabangam loi haina kanglai pak kanbaluk Manipur gi sero lamana khanghalakni matang sasida break amalok break ki matungda Uttar Pradesh ki Radha Kunda da saliba October 8 dagi satharkiba sani ga kullak suba Rashri Bhaiga Sandra gi ning sing thorom ngasi loisin khibagi paw madi Manipur samana gi tongan ba I paw sing puduna laksage Impact News bu ming tadun lebiu mayam bukar taram nausari valetin sigi makata pa paw mayam da pizeri Rashri Bhaiga Sandra gi sani kullak suba that anniversary gi thorom ngasi loisin khre thoramasi Rashri Bhaiga Sandra Cultural Foundation Manipur sindna Uttar Pradesh ki Radha Kunda da saliba October 8 dagi satharkibani loisin gi thorom da Revenue Minister Karam Shyamna Uttar Pradesh ki Radha Kunda da Manipur gi lining Lysol tokpham oina lairamba Bari Kunjagi Mandira si Manipur gi Revenue Secretary thaduna UP gi Revenue Secretary ko wari sana handuna amukhana hanjinna bahona onaragani Mafam asi income jale simasani pan kontragi matamda Manipur gi ningthau Gambir Singh na Manipur gi lining Lysol gi mafam amoina thambirambani asing mafam sing asi masak thokna lahena ba state ani ki chief minister gi thak ta pau pauna dona lainga ki maiki digi paikat pe yaba thaba kodingmak paikat kani haina minister na thajaba phongtoke panbe yabadi Rashri Bhaiga Sandra na ningthau khobam yauna punamak thatok tuna UP gi Murshidabad lining dona punsi gi arobe hai tan kibani Raslila wari liba yauna Manipur gi tongan cultural program sing utpana ngasi gi loisan gi numit ki mapungoi ba thoram sing oiki Manipur gi praja gi interest mafam duma kan bakanda si oragadi kana gane haibadu laitaragadi kaimanta problem leiroi Manipur gi praja mioi kaya laktana mafam sida di matam kharagi laijaba kana pungning shanti leina ishor gi mafam da changjaba ga loina na laibada kana gada boi taragadi thabu oina onthokani akoi thabu oina onthokani haraga eta chen manupa na te koi once commit tawragadi loire karamba condition da kari leibano sab sabada khoina darkar leibado kari tawudamano haibado sungsoi choiduna tawuna Manipur gi praja gi interest mafam duma kan bakanda si oragadi kana gane haibadu laitaragadi kaimanta problem leiroi Manipur gi praja mioi kaya laktana mafam sida di matam kharagi laijaba kana pungning shanti leina ishor gi mafam da changjaba ga loina na leibada kana gada boi taragadi thabu oina onthokani akoi thabu oina onthokani haraga eta chen manupa na te koi once commit tawragadi
लोरे करम कंडीशन करी लेबनो सब चाबद अखोइना दरकार लेबदो करी तौगदमनो हाइबदो सुंसोई चोइदना तौ Sani Kulak Suba Rashri Vegasandra ki Ningsing Tharamngasi Sri Sri Govindaji Temple Board Amadi Carter Vegasandra Parisat Infalani National Palace Compound Laiba Sri Sri Govindaji Temple na pangthokre Ningsing Tharamati Saruka Moina Sri Sri Govindaji Temple Dagi Kangla Sanathong Phauba Vegasandra ki photo paiduna khongsana basatki loinena Hari Sankriturn Amadi Nupa Palagi Sai Tawtana Mathil Samagani Pangi Luksau Katki Senasi koi Manipur kata natana Radhakunda amadi koi gi Anuprabhugi mafam dasu koi yam pak chongna pangthok nari adu koi Manipur dasu Sri Govinda leibanina Sri Govinda ngasi mak leiribasi Vegasandra Maharaj ki matamda hokdok pirambanina aduna mafam asidasu koi maha usap ko loinana Sri Vegasandra Maharaj ki koi function ase yam chawna pangthok chari Goods and Services Tax GST Sanaba Hokibadigi Handak October Amadigi Sanaba Hokraba Tax Deduction at Source DDS Matangda DDO Singda Training PB Tharama Magnasi Loisin Kre State Amasung Central Government Department Singda Leriba DDO Singda Training PB Tharama the Manipur Government Department of Taxes na Sindona October di Pandigi Nimit Marini Subna Tagil the Lebe State Academy of Training the Pangtoki Training Loisin Bega Mari Lena Department of Taxes Assistant Commissioner Y Indra Kumar na Fondoropada DDS Sanaba Hobadaki Department Singi DDO Singna Supplier Amasung Contractor Singdi Sell Karak Hauraga Government ki Revenue da Kanaba Pipangam Nagani Haina Fondoroki. Private trainings is the coin ayam but DDOs cover the Rain Kanjay, Adubo, I side cover the Orgas, Moy site, award Lehoragasu, Masika trainings, Yawi the Viade, Masisina state ki revenue da Equay Hana Torum the state Niki Hana Vet Matandale Maga Queen Ledu Drava TDS ki systems here. Amuk October Tang Amadi Hauraga, Hauzik, Masisanaba Hau Rakpadegi, government na supplier, natural contractor degi, Pashasi Kahoraga government, the Kana system money, Masi government ki department. Transport Department of School of Driving and Automobile Technology so that na punna kusam na heavy masung commercial vehicle thori pasing sanging pangthokre singmenong da nong nasagale secretary loisang mamang da pangthokhiba thoramadu da saru yakiba so that ki founder thangzabi posawna driving school amadagi tha ahungi driving course ki sakhang se paidaba singna driving license pidana ba mari leinaba loisang na order thokiba laikre Ngasigi sanging adta saru yakiba lamjing ba cab ki driver sing heavy amasung commercial vehicle thobangam lapasu license lobada training school abagi sakhang se mathau tabana sanging sing asi pangthokpani haiki Koigi hoji Manipur lawriba license se hoji hana dongna panglong logba yadre koi school authority na logda ba thogdang dong chi koina logjari ne hojik se aduna chaigi school sidagi learner certificate si pirakanda koi department license se department authority na pirakadorina akoigi school se chaigi base 9 na koigi examination je dum pangtoi 3 months ki oina adum hojik se pangtoi na dunga chi pangtoi ba chi de koigi lamjing ba finance ai da makoigi ama group ama lai ji ki makoigi kaino ni ayam ba heavy and commercial vehicle gi oina ngachi de test taw ni se aduga machi de koina certificate issue tawraga department na license pi na bagi pandam da ngachi chathari ni hojik se Education SK Deputy Secretary Regina Hongrena Thokpa order amana Kosengi Joint Secretary Oriba Babudhon Sapam Sabu Kosengi Secretary Oina Kalakpa Sisana Yaroi Haina Kangli Students Association KSA Serola Manhairi Serola Cinemaka Taraduna Hariba Order Cinema Manipur Higher Secondary Act 1992 Tugaire Manamasin the Minini Power the Toliba Order Sikatra the KSA Nakan Makongjang Kaya Sangsilagani Hairi 1 week mobile food processing training program for rural area losin bagi tharama mangasi yumnam khonogi PDCC ki building the fang thokre ngasi ki tharam adu ki manung sana September 3 ki tara hondai phawba masung September 22 ki 25 phawba pang thokki ba training program adu da saru yaki ba training singda certificate sing su yan thokki ngasi ki tharam adu da saru yaki ba isangi ex president and Rajendro Elias Boy na haki ba da housing food processing ki batang da ahoma kaya malali basi miyam ki matingani miyam na solengakta cooperation PBU haina apil tauki ngasi ki tharamatu da DIC Imphal iski General Manager SS Zanaki Sharma Harauruk Tangkham Gram Panchayat ki Upapradhan Thangzam Sanathoi yamadi food processing industries ki supervisor ke South na thoy mithung sing oina saruk yaki
Noi tara pulama mani muda pa hai ge sar sema loi thanga mani hai ni jongi hai no gi alagi champra gi komla gi loi thanga mani ko na ga na gi gem gi even noi loi thange ba adu ta di noi me amro ngasi ai na pi sari me am ai na wakhalo nai wakhalo kitan piu da noi me am to ro kan da ngasi ko tunda bang he na man thari se adu ko ko yom tam si ko to tam si sige me ohom mamala ise na sige lenga sinani lenga sire ko padina ko pasan tigirani Manipur ki tutorial sing asi ikang tha matam da fitter muk luna khongnung tautarabadi nongju tha matam da tutorial torban kai bada traga pangthokpana pathokpana singbasi khara hantar pa yai haina Manipur People's Democratic Front na thadro pa sero lamada Water Resources amadi Irrigation and Flood Control Department ki puning sing silakli Sahid Madhumangol Foundation Sindrani Marfurak Suba Sahid Madhumangol Birth Anniversary Laliba October 22 State Level Painting Competition Amagaloin na pangtholagani ngasi press club ta pawmi sing unabada foundation azugi members sing na phongtorapada Sahid Madhumangol na lamda masibu saukhat naba manglan kaya mangzaramba laiba kongnaba wakalon da yumpham oidina miyam ki thaba kaya toramba sing adubu ikai khumna bot poina mahaki mapong numit amadi laikhidabagi numit ase foundation asina pangthoktona lakpani Pangthok kadoripa mapokumona siga mari leina state level painting competition ase Imphal iski porompat leba Val Vidya Mandir da pangthokani Manipur gi pungawari haiba wapam asida yumpham oiba competition asida class 5 tiki 7 phawi category ama class 8 tiki 10 phawi category ama hariba category ani sida pangthokani Handaki painting competition ase akoi numit adumukta da phone lokthok jagani numit adumukta da akoi cash prize ga loina na certificate amam pijagani matam gi oiba environment protection gi matang bu oro anything karumba awana tarpada akoi mateng pangba aruga vocational training sengthok lambi leina ba self sustaining oiba adumba business hawdoktanabagi akoi tongan ba program matam gi matungina akoi lakhatsai Bharat ki mafam kya da Manipur ki naharol sing thaba phangdaba kya sing si thaba ingkhang pi dana lairba haibse amtang kokpangam bra haibsi mahaki manglani larik tamdadana laiba ngau na ko chatnu laiba naharon sing si larik kilamdai kanna man sanction hona kiba lamjingba amni haibna ain haibadang si haiman ba thokloi Manipur da leriba Muslim Mahiroi Singapun Balo Pangal Students Organization PSO Manipur ki tararak suba mapokumon ngasi pangthokri mapokumon thoram adu major ko da leba Manipur Press Club ta pangthokibani thoram adu ko mari leina PSO Manipur ki Vice President Altaf Khana lopasi ki karamba wakhalon da yumpham oraga sengkhibano amadi makhatana lopasina Mahiroi khunai gi tamakta kari karamba thorang paikhat kadagi haiba wafam asida yumpham oiba thoram adu ki nungi oiba warol piki ngasi ki thoram adu ka PSO amadi Integrated Students Welfare Organization puna sindra pangtokip anisuba state level science competition da mako matang taraba singda mana matum singsu yantoki Sobat pasanti leba ama wayat na berpana beda. Lantak atungi bayro panai di tangai berdoa. Sobat dai dari amadi sama-sama umpana sobat anba haibasi lantak atungi bayro singi bukan ama sukoi haibasi cumba mengni hajari. Kuki National Front KNF के फाउंडर ओरंबा नेलोन कुकी न लकी तबकी कुनगा सुबह कुमोन थरम ngasi Kangpopi district की फैजांग दा कुकी इनपी सदर हिल्स न सिंधुना पांगथोकरे Kuki Kanglu ki tongan civil society organization students organization kaya na saru yadona pangthokipa ngasi ki tharamatu da laikhidrapa ki photo da miana laikatoni kai khumna putki ngasi ki tharamatu bo sileba Kuki NP Sadar Hills ki secretary general Lamirul Singh Sidna Paumi Singh da hai laikhidrapa Kuki National Front ki founder oramba Nelun Kuki na Kuki Kanglu ki yaipana bakhalaba manglan adu lehori bai khoina kawba leitri maki manglan adu phangna ba Kuki Singh na matoina lekhi kani haiki This event is very sad moment of the day, so we miss our late Punalun Kipgen, who is the founder of the Kuki National Front. So we miss him, and lastly, we hope that the aim and object and vision of late Punalun Kipgen will be achieved and will be achieved by the followers of the Kuki National Front.
Laliba October Taramapan Pantokadariba Manipur Police ki Sama Kuntaruk Suba Rising Day Asiga Mari Lenena Sengmai Police Station Kwanam from Singdaliba Manipur Police Taki retired Taukraba officers in the Samakutol Pibiki Tarama Sipang Tokri Nasiki Taram Adada Sengmai Police Station officer in SARS Oriba 8 Tombi Lamzing Makada Station Asida Sin Kibani Taramadu Mari Lenena OC Tombana Nasiki Taram Asina Ahal Oraba officers in Asinamatama the Police Department the Lora Matang Adu Nauho and Ningsim Bugalona Nona Police ta sanglak liba na sing asiga apaba mari thamba ngamlagani haiki Imphal East District ki Lamnai Police Station konba sekta makhalai kai digi mayang lambam linthoingan be masaga sai kunmari asi hauki ba October 10 ge ayuk pung 9 taba matamda yumdagi thoki patagi ngasi pawban jelaktre hairi magasi Zenimster nurse ad hoc oina thabak tawni hairi mayang lambam linthoingan be masapai Kusungawi mamai sangi masam sangi mahana toki pamatamda amuba masuki sin pant amuba masuki full t-shirt coffee masuki bag ama ladies sapal lama tongki hariba miyo yasikana guba thengnarabadi manak nak police station da natraga 996271796 ta pau piraknaba khangalakli Manipur leriba furup khuding maki sana launched fezet yumpham oiba traditional festival amang asi lamoi khona khungda laiba Manipur Trade and Expo Center da hotokre tasiki kunitoi phawa satakata festival asi lamda masigi yellow furup sing barakta nungsi sanaba puraktuna ingna signa laibi nabagi pandam na pangtokpani hairi ngasi hotokpa namita cultural show masugutki Jawaharlal Nehru Manipur Dance Academy ki mioi mari na sabu kangbo mana Hyderabad pangthokiba Nartanam Conclave 2018 da sarok yadana Manipur Music ki matang program ama utkre Sahirde Arts Trust Hyderabad sindana pangthokiba Conclave adu da sarok yakaba Academy ki kangbo do Academy du ki director L Upendra Sarmana lusingki hairi matang ga sunaraba na makal ki thong amadi thongnau gi tongan ba polam kaya miam da phanghan gadaba Penesta Koba company ki showroom amagasi singmeno da hangtokre ngasi ki anoba showroom asi Vavina Healthcare and Hospitality Industries ki private limited ki chairman cum managing director oriba Dr. Thangsam Dhavali na hangtokhibani Laliba Lok Sabha Mikhal Kamari Lene na EVM Amadi VVPAT ki first level checking FLC Salivta Sigi Laliba Tarani Pati ki Kunma Thoi Phawa Yupung Mapan ki Nungtil Pung Taret Phawa Imphal SDC Complex ki SIRD Hostel Block ki top floor da Sataragani Haina District Asida Lariba National Lamani State Political Party Singi Maphamda Imphal District Election Officer Isilor Mana Khangalagli Regional Trip and Credit Cooperative Society RTCCS Limited Thawal ki taramari rak subat papokumon tharongasi pangthokre tharamasi Thawal wangmata bada laiba taibang mahikol ki hol da pangthokhi taramasi da hanagi minister oramba Dr. Moirangthem Narana cooperative ki wahan thok ngakna salabadi soidana lamda masi da santi laiba watapada ba purapangam gani haiki All Community Development Organization Mori Ekodongi Tarasubam Pokumon Tarangasi Mori Ward number 7 the Labor Organization as office of Pangtokri, Taramasi Ekodongi Vice President, T.S. Buddha Maitina. Organization as a Kalop Kikena Balatana Lamda Masida Kundamina Basing da Mating Pangna Bagit Pandam the Hotokipani. Organization as in a Manu Hanzina from Singda and Lying Education Awana Tarakba Yauna Tongan Tuan of Hiram Kaya the Mating Pangdon Lagli Makataransu Sataki Kani Haina Pondoki. Malemgi Yerungi Numit Kamari Lane and Socialpur District
Fier Sonmun Kulda Malengwi Yerungi Numit Pangtokre, Toramadu ICAR Krisi Vigyan Kendra, Susan Purnasindra Pangtokibani, Toramada Longmi Nupa Nupi Nahakayana Saruyaki. Under 16 men Bize Martian multi-days cricket tournament saruk yarana ba Manipur Cricket Association angam bathak ta honari tournament sida saruk yaruna ba team ama sem na bagi pandam da trial kam coaching camp ama pangthokhi trial adu da Manipur gi tongan tongan ba cricket club ama di individual sanroi ni puni pan saruk yaki board of control cricket in India me makhada October gi aroi ba sayol dagi hauna pangthok kadaba tournament asigi oina Manipur team sem na bani subak tangka ki oina sanori kun manga kangal ba matung aroibat oina sanori tara mangana tournament asida saruk yaragani sathakiba trial kam coaching aduda B Biswas Sharma NG Sekhar amati iti vogena selector gi thodang lauki 1983 cricket world cup ki matung tarakda Manipur cricket ki akan masapu malaki masana sida thawa yauzaba naha oiraba sanori kaya torktuna MCA gi makhada Sinba tournament kaya da saruk yaduna sanara basu matamata national gi thakta sangnana bhona bada awaba kaya laikhiba amadi tongan tongan bathabak tharung kaya na maram oirka tapna masana sisitaraki Manipur Cricket Association asigi hosik leriba body asina khang kanba amadi awana thidina masaya na asigi damak hona zarakpa adigi mahi oina BCCI gi full member obigalona lamdam asigi sanore kaya so ising isau gi matogum cricket masana sina pam sanarakli haina MCA gi mi makhada under 16 gi selector oriba B Biswas Sharma wa famasi Manipur gi mi amda thamki regular oiba adagi yam punctuality leiba adagi masagi hanagi record mayam leiba angang mayam sakoi sida include tawjari amdi mamang da koi Vijay Merchant trophy yaurba angang afaba yauri adi NCKM chaluba yauri adagi JCA chaluba yauri man ke matham yaur angang mayam so dum include tawri akoina mosigi selection probable khalla matung da moigi match sama sinna ba ko tayari tawjari Under 19 men's Binod Mankar Trophy da Manipur amadi Uttarakhand ani na sanaga da match adu nong singi film patam namar moraga sana khidre Board of Control Cricket in India gi me makhada Bhubaneswar da Laibar Railway Cricket Stadium da ngasi sanaga da plate group ki match amada Manipur am so Uttarakhand ani na lamba tawnaga da match adu Titli Cyclone namar moraga sana khidre Sathariba plate cricket trophy asida Arunachal Pradesh Bihar Meghalaya Manipur Mizoram Nagaland Puducherry Uttarakhand amadi Sikkim tagi lakpa team singna kan lamba tawnari Sathariba cricket trophy asigi makha taba match oina tha asigi taramani da Manipur amadi Mizoram ani na lamba tawnaragani Kuntra Mari Subayan Hazari amasung Dr. N. Thomas the level polo tournament thasi ki tara tarukti pangto pahorgani hari Manipur Horse Riding and Polo Association gi makhada Impal gi mapal kanse puta pangto kadari polo tournament asigi hogdop ki tharama da education amadi labor minister T.S. Radhishyam Manipur Pony Society ki president Dr. K.S. Sorzit amadi polo tournament asigi pangto na bahona bada sobathadang loriba Dr. Monica Naurem na saruk yaragani haina tournament asigi organizing committee ki sero lamana khangalakni Taratires Suba Lehau Devi Memorial Super Division Football League Tournament Kaksing Popular Sporting Club Mai Pakre District Sports Association Kaksing mi Makada Satariba Super Division Football League asigi ngasi sanakiba Nipan Suba League ta Kaksing Popular Sporting Club ke sanaroi KSS Tyson na match ki kuntra manga amadi nifuapan suba minasing na pansal ani aduga S ngamnaina match ki nipan suba minata pansal amasandana athoibi pat Youth Progressive Association Sorabu Panjal Ahumani the Mighty Pibangam K. Message the Mighty Oraba Tavi Pat Youth Progressive Association Soraki Panjal Ani don MD Ali Khanam so MD Dawat Ani na Maski Kun Manga Mati Humbudra Hum Deswa Minasing the Sun K. Haying Satriba Super Division Asaki Makata Mass Ani Sanargani. First Manipur Kavo Trophy 2018 Football Tournament ngasi Mori 1 number 7 the Labor Eastern Science School Mori gi ground hotokre Mitei Council Mori MCM na Sinba Tournament sa Myanmar gi team ama yauna punna team mangana saruk yari Arabida Blatina Headlines Samunamiam the Tamzari.
Manipur High Court Manipur University Administrator in Hapkraba retired IAS Journal Singh Nasidi Taupu Hokre Musu Muta Musana Administrator Sibu Arau Tamna Okre. MUG watok the while song kut tingzilak liba ase lengak pangamdre takpani lengak pa hitaba Manipur government amani Indian SRD Minister Moral Ground from Thado Haina MPCC na taksilakli. Manipur High Court na MUG watok the pini judgment asama Manipur University Manipur Miam Oza Singh amani Mahirui Singhi Mai Pakpani Haina veteran politician Okram Zoina Pondro. Amasung United Nations ki Agenda 2030 the yariba goal taratare ase mapung phana phangnaba honabada naharol singi sawraba thodang lai haina Education Minister Rajesh Shyamna haini.